BJP da primary member oina ming chanbagi drive ta Manipur ki oina mioi lakh ahum lishing kunga mari chatu ka sumna taret ming chanduna BJP na thamlamba target ta ki hena ming chanba ngamle hairi Amasung Sports Minister Kiran Rijijuna para badminton world championship medal panglakraba sanaro singa lupa koti amaga lakh marfu ka nito bikre Mayam Bukurumzari Adom Yangbiriba si Impact News ni ay Momoka Salamna Hauzi Pungza si Paupagi Marueba Pausing Mayam Tipizari India Pumbada Haukiba July Taruktagi August Kunga Manga Faupa Chatakiba BJP da primary member Oina Ming Chanbeki Drive da Manipur ki Oina Mioi Lag Ahum Lishing Kunga Mari Chatruka Subna Taret Ming Changduna BJP na Thamba target taki hena Ming Chanba Ngamle Haina BJP Manipur ki enrollment in charge L Devena Nungai Phongdorakli Loinana L Devon Hayeng Delhi the Chatuna State Asige enrollment drive ki report BJP ki Luchingba Singda Khusinagani Hairi Kanchipur da Laiba BJP Manipur Pradesh ki office da Paumi Shinga Unabada L Devon Makhatana Phongdorakpada Punna Chatminasi Punna Hingminasi Haiba slogan da Chathakiba enrollment drive asida BJP ki Maruoiba Thaumi Lishing Mariga Chatre Taraga Tarukna Field the Chatuna drive asi Mai Pakna Honaki Drive asi mapung fana ba hotnabada state ki thak amadi district amasung mandal ki thak da meeting kaya pangthoki amadi miyamna BJP da thazaba thamlakpa amadi paliba lengak asida thazaba leibadagi miyamna party asida ming chalakpani hen miyam da thagatpa phongdoki loinana primary member ki enrollment drive Loi Kraba Matungda Anishuva Face ki oina tha siki kunga manga dagi kuntraga mathoi fawba BJP ki active member oiningba singki enrollment drive su chathaba haure active member ki enrollment drive asisu party na thamliba pandam soidana mai pakani haibagi thazaba phongdoraki Maruoina akhona kathajakriba koi sumba drive asi koi party ki president Sri KS Babanda Singh honorable chief minister koi Sri N Biren Singh haiba party ki leaders sing si guidance makhada koi sangathan mantri laijiba koi ki Sri Premanda Maitai andagi party ki laijiba general secretary sing kari sing office bear mayam sigi guidance makhada moi mayam gi matenga loinana mai pakna pangthokkiba sumba akoi drive akoi sumba parba sumba akoi festival asida praja mayamna sojok pibidna koi masing yamna ming chanbi rakpagi damukta Manipur ki praja section ko demai chilin nawi maibel chhatra chhatri punamupu Bharatiya Janata Party ki merkidagi amukka hanna ai mayam bu thaga ba phongdok Amaromda BJP ki enrollment drive asi loiraba matungda final report ama September 10 da party ki election in charge singda pishillaga September 10 ga mathoidagi BJP ki organization election hauragani hiramasigi matangda BJP Manipur Pradesh ki state election in charge L Basantana phongdorakpada India da lairiba political party singi marakta BJP na democracy bu khwaidagi ikai kumnapa party amani BJP hek linkhalakpadagi ngasi fawbada national ki President Taraga Mathoi Khanbada Rajnath Khaktana Tam Anirak President Oikiba Natana Atopa Tam Singdadi Tongan ba Mioi Singna President Oiki Adubu Indian National Congress Kidi Sonia Gandhi na Hanjin President Oituna Lakpa Aduna Tam Amakha Rahul Gandhi na President Oiki Haina Noknaba Wafam Singh Phongdoraki Loinana BJP ki handak tangkak mari thokna pangthoka dauriba organization election asi kanglon chumna pangthokani haibagi thajabasu phongdoraki अखोई भारतीय जनता पार्टी ना अखोई कन्फेडरेशन द थाजब थमदे अखोई कंसेंसस थाजब थमी इलेक्शन नि अदुबु अखोई कंसेंसस द मैक्सिमम लेवल द अखोई पुरकनबा भारत की स्टेट खुदिमुक्ता यूनियन टेरिटोरी सिंदा लोकल लेवल दगी नेशनल लेवल फाउ की थाक द अखोई कंसेंसस होइना अखोई पुथोक जरगा अखोई थेंगनबु होना जगन अदुबु कनाउंबा एक्टिव मेंबर्स सिंग मरकता मिखल थेंगननिंगना मखोइनी मिखल तौनजरगे हारगसु अखोई अदुम तौहनगनी मखोई तौहलेरगा यानरगा होरे लोइना मतुंदा अखोइदा अतोप पोलिटिकल पार्टी सिंग मिखल थेंगनरो मतुंदा लेनारिबा फीलिंग से आइगा मागा भोट एमनरुरे आइगोंदा नुंगाइतबा माना काखरेबदो खो लेनादे काहौदबदना वाइस प्रेसिडेंट ओइबसु याय माना एनी पोलिटिकल दायित्व म पीरेगा खो पुन्ना थबक तौगिनगेने हैब Center dagi PDS ki potlam laubada aranba tawkiba leite MP Dr. R.K. Ranjana BJP manungi nungaina dabana maram oiraga chatminariba party singda onsillaktuna media de hero sana ba honarakpa
tarayna lawde haina CAF and PD Minister Karam Samna phongdorakli hiramasi gi matangda ngasi all secretariat ta minister asigi office ta pangthokiba paumi shinga unaba amada minister na makata na hai mahakna CAF and PD gi minister oiraklaba matung Manipur gi oina nafsa gi beneficiary sing asida chada marfuga humdoi kanaba piba ngamle masi mamangi laingaki matamda chada humpuga manga khaktamak lairambani mataw asumna mahakna minister oirakpadagi Manipur da awonba ama purakpa hauraklaba matam asida MP Dr. R.K. Ranjan BJP manungi luchingba sinbagi matangda yanadaba adugi khudong chaba launaba hotnarakpa asi taraina laude MP R.K. Ranjan miyamgi yamna khanba asengba luchingba ama oiramlabadi lamdam asigi thokliba ILP CAB border pillar amadi framework agreement ki issue sing parliament ta puthoktuna lauramgadabani adubu issue pumnamakpu kauthoktuna MLA amagi thakta kumthaduna MP na media de hero sanaba saduna leire hairi the MP ki thakdagi handarakpa manba moongda sarkar na isum chumna iseng na tawriba poching se Manipur gi miyam da lan honnaba honnabagi thawong ama satharpa se Manipur praja gi laibak thibani yamna sensitive oiba leader oheningi laipa ki issue da thabak tohningi sini amadi gehu aina house da many times masigi asengba report thamjagre ado karai da lairubuno khangde ado hanjan hujik ta anoba issue ama dawna puthoraga Manipur gi praja miyam da lan honabasdi masi tawbam thokte aduga CAB NPD department se laitalaira awana gi damakta di title launanaba mayam gi khudong chaba phangnanaba leiba department sibu ngarang pi gi statement da sendong danbagi business gi department oina urga wangang basi tawonjaningde Paumi Shinga Unaba Aduda Sarugyakiba CAF and PD ki Director Ranjan Yumnamna Makataraduna Hai Manipur gi oina PDS ki pirakpa potlam singda aranba mawongda sizinaba laite Lok Sabha gi MP na gehu laude hairiba asi gehu asi PDS ki potlam ama oina chang naina pirakpa posak ama nate PDS ki potlamda chang naina lauriba asi cheng khaktani aduga chini asisu AAY card holder sing khaktana akhanaba piba sale oina pirakadabani kerosene gi matangda mahakna makha taradun hai kerosene asi LPG gas amadi electricity sizinaba imung singda piroidabana Hauzik district asigi DC singna survey ama chathari haiba survey asigi matung ina potlam sing asi yenthokadabani haiki 2016 dagi NFSC lakibadagi ti khoi thaibas ya khoi PDS ki basket ki item ama oigidre sigi scheme sigi matung ina khoi rice khitang oina khoi Manipur state sina lawkhibani sugar si khoi gi normal allocation oina with effect from March 2017 dagi di khoi kakre LPG connection leitaba amasu electricity phangdaba household khitang mak khoina SK oil sigi kanaba je piu haiba government of India ki guideline ama hoji akhoi issue tawbire masigi matung in DC singna kanna hoji hairiba beneficiary sing se identification ki thabak kanna sathari aduga akhoi gi LPG connection sigi penetration se Manipur ri am wang leira demand gi matung ina khoi chingdaba su yaudabadi nate adubu labs oina khoi gi department ki side gi labs oiba dereliction adugu negligence kumba oibati thokide haibasi ai Hayeng August kunga mapandagi chathagani haina tauramba Moreban Kuki CSO sing amadi Assam Rifles ka ngasi ayu wari shanaduna yanaba purakpatagi ban handokre ngasi ayu pung nipan taba matamda Technopol district ki Deputy Commissioner na sinduna More Police ki IB da Kuki CSO sing Assam Rifles amadi Civil Administration ki miwe shinga punna wari sanaraba matung yasinaba ama purakpatagi ban gi khongthang adu handokibani haina Hill Tribal Council More ki Vice President PS Gangtena Paumi Singda Phongdoraki Magna Makata na Haikibada CSO Singna Thengnariba Khudong Chadaba Kaya Asi Kokhannabagi Haibagi Thazaba Assam Rifles ki Shio Sumitsut na Phongdorakpadagi Bangi Khongthang Asi Handokpani Hairi ngasi wari shanabagi mifam aduda Technopol district ki DC S Rupachandra SPTS Bikramjit SDO More I Dinesh Kumar yauna Kuki gi CSO Singh Maru oina Hill Tribal Council More Kuki Students Organization More Kuki Women Union and Human Rights amati More Youth Club ki member singna sarukyaki
Imphal West District ke Lamsang Police Station ke manung chanba Fayeng Pangalba Community Hall manakta nupa ama siraga leiramle leikitraba nupa adudi Fayeng Mayai Leikaitagi Ningthauzam Melanson Chahi Taraga Mapan Apokpa and Vaiga Kawi Thaudok asigi matangda Impact News na phangba pauda ngasi ayu pung 8 rom taba matamda asiba hakchang ama leikai miyamna thengnarakibani asiba hakchang ama leire haibagi pau tabadagi Lamsang Police na amadi Manipur Forensic Science ki team mafam aduda laktuna yengsinki tungda asiba hakchang adu lakhatuna rims ki mokta thamkhre hairi Imphal West District ki oina August September amasung November December da chathagadoriba taret suba socio economic caste census ta district asigi miyamna thamoi shengna mateng pangbiu haina district asigi DC na pauzelakli DC na thadorak pa cherol gi matung ina yum changduna chathagadoriba survey asida miyamna marik chumna imung manunggi sel thumgi phibam gi matangda marik chumna thambiu haina cherol asina makhatari Matang Swais the break am lauzage break ki matungda Sports Minister Kiran Rijijuna para Badminton World Championship medal fanglakraba sanaroi shingda lupa koti amaga lakh marfugan nithoi pikibagi pau amadi Manipur amasung malem gi tongan ba I pau sing puduna lakjage Impact News po meeting taduna lebiu mayambo amuka na taram na oksari bulletin asige makata ba pau miyam da pizori Sports Minister Kiran Rijijuna para Badminton World Championship medal fanglakraba sanaroi singda lupa koti amaga lakh marfugani thoi pikre masi makhoida ahenba selgi mana fangba ngamnaba para athletics singgi semdoklaba thausil ke makhadani Haibadi International Olympic Committee na recognize tawraba International Paralympic Committee International Sports Federation na Sinba World Event amasung World Championship ta medal laurakpa para athletics singbu government ki maikaidagi cash award piba haiba thausil adugi makhada cash award asi pibani handaki pangthokiba World Championship aduda sanaroi shing aduna medal taragani thoi laurakibani cash award adu single event gold medal laurakpa sanaroidana selgi mana oina lupa lakh kun silver laurakpa sanaroidana lupa lakh taraga mari aduga bronze laurakhiba sanaroi shingdana lupa lakh nipan pigani aduga double event gold laurakpa sanaroi singdana lakh taraga manga silver laurakpadana lakh tara makhai aduga bronze laurakpadana lakh taruk pigani India gi para badminton contingent bu Prime Minister Narendra Modi na thagatpa phongdokladuna koti chamaga kuntra leiba leibak asida chauthokchei haina phongdokhi Delhi ki Firoz Shah Kotla Stadium bu Arun Jaitley Stadium haina olagani haina Delhi and District Cricket Association DDCA na warep laukre Delhi ki Jawaharlal Nehru Stadium da Union Home Minister Amit Shah amadi Union Sports Minister Kiran Rijiju yauna tha asigi taragani thoida pangthokiba achamba thauram amada stadium asigi maming olagani hairi Firoz Shah Kotla Stadium bu Laikidraba Hanagi Finance Minister Oiramba Amadi DDCA gi President su Oiramba Arun Jaitley bu ikai khumnabu utpa oina mahaki maming da stadium gi ming onthokpagi wafam asi Indian cricket team gi captain Virat Kohli na hana laukthokibasu laikhrabani DDCA President Rajat Sharma na haikibada Virat Kohli Virendra Sehwag Gautam Gambhir Ashish Nehra Rishabh Pant na chingba masak nairaba sanaroi kaya asina ngasi leibak asigi mingchat purakpa ngamliba asi Arun Jaitley gi hotna zamanani panbayai kumja lishing amaga chamapan marfudra mapandagi lishingani taraga humdoi fawwa Arun Jaitley na Delhi and District Cricket Association DDCA gi president oina thau puram kibani Hayeng Haudokadoriba Fit India Movement ki damak sem sanaba University Grant Commission UGC na University Sing amadi Higher Educational Institution Sing da aiba cherol amada khangan kre
Lebak asigi mioi pumnamak masa fit oina lainabagi pandamda lengak asina Fit India Movement hodoknabagi wafam asi Prime Minister Narendra Modi na Man ki Baat thoramda phongdokiba laikhrabani UGC ki Secretary Professor Rajneesh Den na phongdorakpada commission na mahai tampam sang singi mahairoi oza staff amadi official pumnamak na tangai fadana thabak pumnamak laukhatnaba amadi Prime Minister Narendra Modi na fitness ki wasak lauduna New Delhi da hayeng pangthokadori mapung oiba thoramda saruk yanaba khanganki Professor Jain Makata na hai institutional fitness plan implement taunaba su khangan kiba laikre haiki Aroiba the bulletin asigi headlines amona miyam da thamjage BJP ta primary member oina mingchan bagi drive ta Manipur gi oina mioi lakh ahum lishing kun ga mari chatu ka sumna taret mingchan juna BJP na thamba target ta gi hena mingchan ba ngamle hairi amasung sports minister Kiran Rijiju na para badminton world championship medal phanglakraba sanaroi singda lupa koti amaga lakh marfugani thoi pikre Matang swais the bulletin asilo sinjare Manipur amasung malem gi tongan ba I pau sing gi dama impact news po bideng taduna lebiu